Kuki Kutlai Piber Singni, Chingnaba Singna, Tamai Police Station, Konba, IT Road Keeping the Leba, Lanka, Liangmai, Naga Village to attack Chatarapada, Kunjamicham Ani, Side, Kunja Karana Sogapanang Haidi. Presna Fangba Palmaki Matung Inna, attack Adunga Se Punta Makairom Taba, Aduaida, Kul Asi, Kunja Singna, Labukta Chat Pamatamda, Chatakibani Haidi, Toanba Paugi, Likul Singi Matung Inna, attack Adu of our Makalgi Kutlai Piber Kuki Arm Group Na, Chatabo Urangani Haina Panari, attack Asigi Matangda Makataba Akupa Pau Sing Housing Maki Oina Fangbale Tree, Amaronda Paugi Likul Amagi, Matung Inna Kangpupi District, Makui Naga Village Tasu attack Chatarakpagi Paule Haidi, Panbayabadi Hokiba Juntara Hundoida Kul Asida Suda Leba KNFP na attack Chataraki Haina Lanka Village Authority na Fongdarakibale Kibane attack Adu Village Authority asina akan mamongda condemn Taurakibane.